Yairipok Changam Dabi Makadagi Abdullah Korimayumgi Misigi Matanga Asengba Langla Lanjin Butok Pinaba Changsinba Khongjanggi Sarukama Oinangarang Irong Mathak Development Committee IMDC na sinduna Ironggi Akoybada Masing Yamlaba Miyamna Meira Rally Chatkhre Misi Asida Chennaba Maralaiba Sing Athubada Cheirak Piyu Haiba Chief Minister and Bidengi Pukningsu Singsilakli Abdullah Mishigi Asengba Langla Langjin Khangnaba JAC na Sangsilakpada Khongjang Khodingmak Irong Mathak Development Committee IMDC na Saugatkani Haiba Yawa Wafam Kaya IMDC ki President Rias Piba Mayumna Fongdorakli Lamsat sadat chatlaga fazana Cheirak tambira matunda hatok pikhaba Muhammad Abdullah ko makhatana Abdullah da thole thodo ase ekoi niyoiba basida makhatana thopna bagi da matanga sige ho release tabne malamadana Manipuri lenga naam so mari leinaba logi magistrate authority na athu matanda Abdullah hatta se naba miyoi sing tharwa logi oiba chapcha ba dambi do